ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯜꯂꯣ ꯇꯝꯖꯒꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯒꯨꯅꯨꯗ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯔꯛꯄ ꯉꯝꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗꯒꯤ ꯍꯧꯅ ꯆꯦꯔꯣꯜ ꯑꯃ ꯆꯨꯞꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯁꯨꯒꯨꯅꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 21ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯁꯨꯒꯨꯅꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯨꯔꯦ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯈꯨꯜꯉꯥꯛ ꯁꯦꯝꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯨꯒꯨꯅꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒ ꯂꯣꯟꯅꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯥꯂꯣꯟꯐꯥꯏ ꯑꯃꯁꯨꯡ ꯗꯣꯡꯌꯥꯒꯤ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯕꯪꯀꯔ ꯁꯥꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯁꯨꯒꯨꯅꯨꯒꯤ ꯃꯐꯝ ꯑꯃ ꯍꯦꯛꯇꯃꯛꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯈꯣꯏꯗ ꯑꯐꯕ ꯃꯈꯜꯒꯤ ꯗ꯭ꯔꯣꯟ ꯀꯌꯥ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯗꯨꯅ ꯂꯥꯟꯗꯥꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯗ꯭ꯔꯣꯟ ꯍꯥꯟꯅ ꯊꯥꯒꯠꯂꯒ ꯁꯨꯒꯨꯅꯨꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯂꯩꯕꯒꯦ, ꯃꯤꯆꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯦ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯨꯒꯨꯅꯨꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯗ꯭ꯔꯣꯟ ꯄꯤꯕꯤꯔꯕꯗꯤ ꯂꯥꯂꯣꯟꯐꯥꯏ ꯑꯃꯗꯤ ꯗꯣꯡꯌꯥꯟ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯔꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨ ꯍꯥꯟꯅ ꯈꯪꯗꯣꯛꯂꯒ ꯉꯥꯛꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯄꯨꯡ ꯐꯥꯅ ꯂꯧꯕ ꯉꯝꯃꯤ꯫ ꯃꯁꯤ ꯉꯝꯂꯕꯗꯤ ꯁꯨꯒꯨꯅꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯤꯕ ꯑꯁꯤ ꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯁꯨꯒꯨꯅꯨ ꯕꯖꯥꯔꯗ ꯗꯨꯀꯥꯟ 4-5 ꯍꯥꯡꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯃꯤꯑꯣꯏ 10ꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯄꯥꯎꯃꯤꯅ ꯁꯨꯒꯨꯅꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯈꯥ ꯃꯥꯏꯀꯩ ꯀꯟꯕ ꯂꯨꯞ ꯀꯝꯃꯤꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯀ꯭ꯋꯥꯔꯇꯔ ꯁꯨꯒꯨꯅꯨꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯀꯦꯝꯞ ꯑꯗꯨꯗ ꯃꯤꯑꯣꯏ 150 ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯨꯒꯨꯅꯨ ꯕꯖꯥꯔ ꯃꯌꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗꯁꯨ ꯆꯪꯗꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯅ ꯁꯨꯒꯨꯅꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯀꯥꯡꯕꯨ, ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨ, ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ, ꯁꯨꯒꯨꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤ, ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ, ꯕꯤ.ꯗꯤ.ꯑꯦꯐꯀꯤ ꯀꯥꯡꯕꯨꯁꯤꯡ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯁꯥꯅꯔꯛꯈꯤ꯫ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯥꯟꯐꯝꯗ ꯆꯪꯗꯨꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯇꯤꯝ ꯑꯗꯨꯗ ꯆꯍꯤ 19 ꯂꯦꯡ ꯑꯣꯏꯒꯗꯕ ꯅꯍꯥ ꯀꯌꯥ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯇꯤꯝꯒꯤ ꯀꯥꯡꯕꯨꯅ ꯐꯣꯡꯗꯣꯔꯛꯄꯗꯤ ꯂꯥꯂꯣꯟꯐꯥꯏ ꯗꯣꯡꯌꯥꯅꯆꯤꯡꯕ ꯃꯐꯝꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯑꯋꯥꯡꯕ ꯆꯤꯡ ꯃꯊꯛꯇꯒꯤ ꯂꯥꯟꯗꯥꯔꯛꯄ ꯑꯣꯏꯕꯅ ꯈꯨꯗꯣꯡꯆꯥꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯄ ꯉꯝꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯁꯨꯒꯨꯅꯨꯗ ꯉꯥꯛ ꯁꯦꯟꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯀꯥꯡꯕꯨ, ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ, ꯕꯤ.ꯗꯤ.ꯑꯦꯐꯀꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯥꯟꯊꯦꯡꯅꯅꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜ ꯉꯥꯛꯄ, ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜ, ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ, ꯈꯨꯟꯖꯥꯁꯤꯡꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯥꯅ ꯊꯛꯅꯕ, ꯇꯨꯝꯐꯝ ꯆꯥꯐꯝ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯑꯇꯩ ꯇꯉꯥꯏ ꯐꯗꯕ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕ ꯇꯥꯔꯕꯗꯤ ꯁꯨꯒꯨꯅꯨꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯐꯝ ꯑꯣꯏꯔꯤꯕ ꯗꯣꯡꯌꯥꯡ ꯑꯃꯁꯨꯡ ꯂꯥꯂꯣꯟꯐꯥꯏꯒꯤ ꯆꯤꯡꯈꯣꯡ ꯃꯌꯥ ꯑꯣꯏꯔꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯨ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯕꯪꯀꯔ ꯀꯌꯥ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯩꯕꯒꯤ ꯈꯨꯗꯝ ꯎꯕ ꯐꯪꯂꯛꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯕꯤ.ꯑꯦꯁ.ꯑꯦꯐ, ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯁꯤꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤ. ꯕꯤꯀ꯭ꯔꯝꯖꯤꯠ, ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯑꯦꯂꯣꯛ, ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯗꯥꯏꯂꯣꯒ ꯇꯧꯕ ꯍꯧꯔꯦ ꯁꯤ.ꯑꯦꯝ. ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯅ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯋꯥꯐꯝ ꯁꯨꯡꯂꯩ ꯂꯩꯇꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯔꯤꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯗꯥꯏꯂꯣꯒ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟ
Sport Department Student ngasi Khumma Lampakta Lariba Indoor Stadium da Sanaroi Numit Thauram Pangthokpaga Mai Lainana Khumma Lampak Indoor Stadium da Mr. Maipak Sport Digital Experience Hangdokkibagi Thauramda Phongdokkibani CMna Makhatana Phongdokkibadi Lamdam asigi Laumi Singmi Amadi Tungan Tongaba Sector da Thabak Tauriba Miyamna Magi Lafam Thopo Thaudang Adu Mafum Phana Aduma Pangthokpiyu Laiba Amat Lairibasi Manipurgi Apunba Saktam Kannavani Politician ama oina isagi famdagi laibak asi kanbana hena maru oi tungi mirok damakta nena taba punsi mahing ama piramba haibasi rajniti tawriba akhoi ithawdangni maduna irebak nusidaba pukchel sengdaba nationalism gi wakholon chendaba miyoisingna rajniti gi lamda khongda pirakanu hauji manipuri oiriba fibam asi ngasidagi chahi nifugi mamangdagi asigumba pukchel sengdaba miyoi kaya lairambana asoiba kaya tholakpani Akhoi khunai asi yeknabana question lairibani haba kaudaba phai maramaduna akhoi mase amana amabu jingthanaba honnaba amadi mimang thokna hunnaba togumsi masi yeknabagi harawnobagi maram oigani CMne makhatana phongdokhibada Bharat Legangne Indo Myanmar border fencing khanaba amadi free movement regime lauthongnaba khongthang asit lamdam asigi yengduna faikhalakpani masi Mizoram Lengana yamna kana yaningdaba phongdorakribani aduga Manipur Lengana bulletproof tara khakta leijage habada ayaba piraklibasi thaganingaini atopa state na habadadi yabante lamdam asigi apangba amadi aningba sing center na adumak tawi habasi miyamna khangbiyu haiki ngasigi thoram aduda youth affairs and sport ke minister Gombidas Kunthawjam atai minister MLA sing Manipur Lenga ki makok thongba official sing amadi Manipur ga sanara kaya su saru yakhi ningsingba yabadi chief minister M Birena chief guest oidina pangthokhiba thoram asi 1999 da Manipur na yumbu oidina pangthokhiba mangasu Suba National Games da Manipur na overall champion team oidina lemjaningai oiraba Raja Barendra Trophy laukhiba numit adubu ningsingduna sahi kudingi February 15 numit asi Chanaroi singi numit thoram pangthoktuna lakpani Oinam Kennedy gi haksang lauksingkre tha asigi 13 gi numidang pung 4:10 rom taba matamda DM College campus ta laiba mahroi loop amagi office masak khangdaba singna plan tawduna thamlamba IED ama pokhaibadagi thogdokta laikhidraba mahroi Oinam Kennedy chahi 13 apopa ingocha leifam opopi gi thawa yaudraba haksang ngachi rims ki merel sangdagi JC amadi imung manunggi miyoising lauksingkre ngasi nungthi rims ki merel sang laikhidraba Oinam Kennedy ki thawa yaudraba haksang post macham tawraba matum JC imung manung amadi mahroi sing yang rims ki merel sangdagi puraklaba matungda DM College campus ta laiba mahroi loop amagi sanglenda ikai khumnaba ulaba matuk masagi pongna folamdam oiriba Bishnupur district ki opopi da puduna aroiba mathau mangam pangthokre hairi jail da thajingkiba naha taruk condition amata yawgan thadorakadabani haina Khurai Lamlong crossing da Maira Paibising awaka mifam chathakre tha asigi 13 gi numidang da Imphal East ki Chingarol Tezpur da laiba manga suba IRV ki post gi miyam horoktuna nomai amadi marusing laukiba thaudoka mari lainana tha asigi 13 da police na phagiba miyoi taruk tha asigi kunda Uripo ki Serap Court complex da laiba special judge NIA Imphal East ki court ta puthoklaba makoi tarupu jail da thajingkiba adu condition amata yawgana thadorakadabani haina ngasi Imphal East ki Maira Paibisingna Khurai Lamlong crossing da wakat mifam chathakre wakat mifam adu da saru yakhiba Maira Paibisinggi luchingbi amana phongdokhibada phakiba naha taru adu micham ngaktani khula yawgana phakiba miyoisingi khula yawgana pharaba miyoisingbu makoigi mathakta maram chadaba maralka sijinduna jail da thamjinba haibasi aranbani maram aduna makoi tarungma condition yawgana atuba matamda thadopira u haina Manipur Lenga ki mafamda taksinki panba yabadi kota puthorokpa matungda jail da thajingkiba naha taru adudi Imphal East ki Waiton Makha lekaidagi Mayengbam Bonna chai 38 apopa M Ibo chawba Waiton Makha lekaidagi Laitan Them Nawba Maitai chai 38 apopa lekhidraba N Binoi Maitai Khurai Chingambam lekaidagi RK Sanjoy chai 38 apopa RK Sanahal Laikai asidagi Rajkumar Rocky chai 38 apopa lekhidraba RK Thambalsana News Chikon KR Landagi Wangmayum Sanathoi chai 12 apopa W News Huisan amasung Lilong Maya Lekaidagi News Chikon gi KR Landa Lairakhiba Surnim Fundre Mayum chai 18 apopa MD Sargib Ahmad ni ningsingba yabadi thaudo odugi makha tarakpa oina tha asigi 15 da manga suba Indian Reserve Battalion Chingalingi Commandant Ais Bararam Singha MPS na thokiba order amana manga suba IRB post adudagi JC Kebinoi Singha
ꯍꯜꯕꯤꯗ KS ꯈꯥꯕ ꯂꯤꯌꯥꯡꯃꯩ, ꯔꯥꯏꯐꯜꯁꯃꯦꯟ ꯁꯅꯥꯇꯣꯝꯕ ꯁꯤꯡꯍ, M ꯕꯤꯗꯣꯟ ꯀꯨꯃꯥꯔ ꯁꯤꯡꯍ, D ꯏꯆꯥꯛ, MD ꯖꯕꯥꯔ ꯈꯥꯟ ꯑꯃꯗꯤ ꯃꯅꯣꯖ ꯀꯨꯃꯥꯔ ꯕꯇ꯭ꯔꯥꯔꯥꯏ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ 3 ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯏꯝꯐꯥꯜꯒꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯒꯤ ꯑꯀꯣꯏꯕ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 3 ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯒꯠꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯥꯎꯔꯦꯝ ꯏꯅꯥꯎꯇꯣꯝꯕ ꯆꯍꯤ 83, ꯋꯥꯏꯍꯦꯡꯕꯝ ꯏꯅꯥꯎꯆꯥ ꯆꯍꯤ 43 ꯑꯃꯗꯤ ꯋꯥꯏꯍꯦꯡꯕꯝ ꯍꯦꯂꯦꯟꯗ꯭ꯔꯣ ꯆꯍꯤ 29ꯅꯤ꯫ ꯃꯈꯣꯏꯗꯒꯤ SMR 2, ꯃꯦꯒꯥꯖꯤꯟ 2, ꯃꯔꯨ 10 ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 2ꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯔꯨꯒ ꯀꯣꯟꯅꯅ ꯑꯇꯩ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯥꯎꯔꯦꯟꯖ ꯚꯤꯂꯦꯖꯇ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ 3, ꯂꯣꯀꯦꯜ ꯃꯦꯗ ꯄꯤꯁꯇꯣꯜ 1, 9mm ꯒꯤ ꯂꯥꯏꯐ ꯔꯥꯎꯟ 2, ꯀꯟꯇ꯭ꯔꯤꯃꯦꯟ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯂꯣꯡ ꯔꯦꯟꯖ ꯃꯣꯔꯇꯣꯔ 2, ꯇꯤꯌꯔ ꯒ꯭ꯌꯥꯁ 1, ꯁ꯭ꯃꯣꯛ ꯕꯣꯝ 2 ꯑꯃꯗꯤ ꯐꯦꯛ ꯀꯔꯦꯟꯁꯤ ꯈꯔꯁꯨ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅꯗꯤ ꯃꯥꯡꯖꯣꯝ ꯚꯤꯂꯦꯖꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗꯁꯨ 303 ꯔꯥꯏꯐꯜꯁ 1, ꯃꯦꯒꯥꯖꯤꯟ 1, 9mm ꯒꯤ ꯄꯤꯁꯇꯣꯜ 1, 9mm ꯒꯤ ꯀꯝꯕꯥꯏꯟ ꯃꯦꯒꯥꯖꯤꯟ 1, ꯀꯝꯕꯥꯏꯟ 1, ꯒꯦꯔꯦꯟꯇꯥꯏ ꯁ꯭ꯇꯤꯛ 13, ꯔꯦꯗꯤꯑꯣ ꯁꯦꯠ 1, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯁꯨ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯉꯔꯥꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯂꯤꯕ ꯆꯦꯛꯄꯣꯁꯠꯁꯤꯡꯗ ꯑꯆꯠ-ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯃꯤꯑꯣꯏ 150 ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫